khongjom langi sai khudot tabigani khongjom lal haibasi ojaguru singna dulo ma pairaga thogal tobirami ngasi aikoina thogal togedaba asi kharai mapalda paklamba kharadang losin jaraga thogal tojabani apun bagi oina fusion ki mawangda semjabani nanai aikoina saksaba sonjaba sida asoiba aran ba yorgasu ISTV live pu yengbiriba abadi singri festival bu miyang tabar lakbiriba khuding mangna ngakpigani Mamaktada yengbiriba miyam punamak puikono na khuramjari khongjom paraba se akoina sakjalgibda soigi lankiba yarabasu miyamna ngakpiyo aina jare Manipur sana pungmayol lai na tha balam dam ni Manipur sana pungmayol lai na tha badilam dam ni Manipur sana Meja trong tha mia Brajabasi pona Meja trong tha mia Brajabasi pona Khuttana thang sang chung goi pai dan gin sa jin tau rak e Meja trong tha mia Brajabasi pona Sagai lagda,
个中他包那，我在那堂上的中国那白的那你空对混了呗。中他包那你都。แต่นาทางสางจึงกวยไปลานกีคงโดยหุ่นลักบางไม่ได้ลานมีจำรีนีฉันเจ็บของมุงไทยนาลานนี่ได้บาดที่ตะเคเลยสิ่งจะไม่ก็ว่าทันนามีลีลงดูเรลาเล่าเลไว้เท่านั้นจริงบุญลาลักเล望进那改天看那米，空中能不有人民？空中能不有人民？空中能不有人民？哈哈哈啊哈，사골 똥 불러미
ꯊꯝꯖꯔꯤ